Manipuri University the Mahi Tamba Settled Tribe Mahiru Singna University Asida Mahi Tamnaroi Haiduna University Thadokre. Lambi Samjin Vidabagi Mayokta Romai Naga Youth Organization Manipur Haying Ahing Nongyadagi National Highway Nabukuntra Tareta Matam Kaktababan Lautokre. National Highway Nabukuntra Tareki Makru Thongmaya the Foundaba Yad Lady Lambi Asi Samjin Nabagidam Manipur Gomena Hazaba Piri Haina DDC Nafongorabli. Manipur dasu World Mental Health Day Pangthokre State Asidasu Mental Hospital ama Lincoln aba Thaurang Lady Haina Health Minister Kodung Thangna Lautokre. Amasong Manipur Legislative Assembly ki Deputy Speaker Priso Simrena Right to Information RTI Echo Lana Sijinadanaba Appeal Bangabri. Mayam Kuramzari, Adonai Mirabas Impact News ni Aita Kalamam Siam Kan and Hausi, Pungza Si Pawbagi Maruba Pau, Miam the Pizari. Manipur University ki academic session Aruba Pibam the Lady, University Asida Mahi Tamba, Settled Tribe ki Mahiru Singh, University Asida Mahi Tamlaroi Haiduna, University Thadokre. University Asiki Hostel Labor Mahiru Sahum Lomsu, Mahi Tamlaroi Haina, Hostel Thadoktan Satkre. Hokiba Tang Nipanda, University Asigi, Pamkiba, Academic Council gi Mifamna, University Asida Ming Sanba, Matamda, the Central Educational Institution Reservation in Admission, Ek Lisunitaru, Sanagani Haina, Warif Laukiba Adoki Mayukta, Settled Tribe ki Mahiru Singna, Mahi Tamlaroi Haina, University Thadopagi Kongtangasi, Laurkibane. Nongtilpungani Makai Taba Matamda, Settled Tribe ki Yamlava Mahiru Singna, University Asigi Kantin Mamang the Punke. Mapamadudagi Mahiru Singh Aduna, Kongset Amag Lunena, Kawa Fawalaki, Kawayor Bamatunda, Auto Tongduna, Kumalampak the Labor Youth Hostel the Lairuni Haina, Mapamatutam the Satke. University gi, Campus the Gifanga Pauda, University Asigi Vice Chancellor in Sars Yauna, Professor Karab, Seminister Kauduna Unaki, Unabadu the Seminister Reservation Policy Asigi Matanga, Warivsinama Puraknaba, Wafam Tamlaki Hairi. University Asida Tokiba, Wathok Amasong Seminister Kari Hairakpagi Haibagi Matangda, Pau Launanaba, Impact News na BC in SARS Unagi Haiduna, Sanglubada, Punkai Amahenanga Helaba Matunda, Unasiara Kidre. Reservation Policy Asiki Matanga Hayang Pungamataba Matamda, Academic Council Gimipam Pangtokanisu Hairi. Sida Lady Bagi meaning Artha Toktre, Adugina, Hosiki Sequina, Sekampase, Tribal Mayamna, Tribal Student Mayamna, Equina left already, Hype Sequina Tamzani. Equigi stand until unless revoked permanently and issue she permanently solved not the equation see the campus like right she boycott Togani Adugi Mata this tribal Koigi Moina Masana decision loser so authority na tribal give first semester like get over the issue low in boycott Togani emission can ask the Lloyd Assishe Equigi Mutsu stand. Romai Naga Youth Organization Manipur na Hayang Ahing Nongyadagi, National Highway Nabukuntra Taret, Infal Ziri Lambi, Matam Kaktana Lautokre. Ngasi Manipur Press Club Tapang Tokiba Paumis Ngunabamada, Organization Asigi President, Singlanglum Dang Maina, Lalolitik Maru Oiba Lambi Ama Oiba, Lambi Asi, Adokimatic Fibam Sokli Haiki, Magna Maka Taraduna, Lambi Asigi Makru Saita, Kilometer Mari Makai Sang Bama Pamasi, Gari Sepa Pawi Yadaba, Maramna, Numitari Ni Fawagi Manunda, Lambi Asi Senjin Nabata, Sekitang Ahumda, Se Minister, Deputy Se Minister Masong Wax Minister da, Memorandum Sing Pishinduna, Kangan Kiba Lake Haiki. Hiramasi Matang the Numitari Ni Hela Fawada, Government Ki Maike Dagi Pakumamata, Fangtabana Maram Oraga, Lambi Asi the Hayang Ahing Dagi, Matam Kaktabapan, Lautokibani Haiki. Lunena, Lambi Asi, Siamjin Bahek Hobaga, Matam Kaktababanasi, Komtokani Hainasu, Mang Makataki. Numitare ni Manung Sita Semgot pa Hobiu, Haina Aquina, Memorandum Pikibani, Adubo, Ngasi Pawa, Government of Manipur Dagi, respond Karita.
ꯑꯩꯈꯣꯏꯗ ꯄꯤꯔꯛꯈꯤꯕ ꯂꯩꯇꯦ ꯗꯦꯠ 11 ꯑꯣꯛꯇꯣꯕꯔ 2016 midnight indefinite total banje hauragani karigumba government of manipurna sebi ittaba taragadi aikoi banje makha chathakini sport area sida laga semba haudri phawa aikoi gi total indefinite banje laikigani adu laga semba matungda aikoina banje komthokani Amaramda hauji hauji national highway number kuntra taret Imphal jiribam lambi gi makru thong mayada phaungnaba yadana leidiba lambi asi semnabagi damak Manipur government na thajaba piri haina Transporters and Drivers Council TDC gi president Aitranjit na phongdorakli ngasi MJ Avenue da leiba TDC gi office ta pangthokiba pressment amada Ranjit na makha tana phongdorapada thasigi nipan da Public Works Department PWD amasung TDC anigi apunba team ama highway asigi makru area da satuna yangsen khi bagalena video amasung photo footage puraki ngasi hariba lambi asigi matangda Manipur government ki works minister gi sembar da minister department asigi additional chief engineer amasung TDC gi mehut sing yauna mifama ma phang khi bagalena hariba lambi matek ase semnanaba state government na daita lokre lambi asi sembada kharaga hena thujinaba TDC gi maikaidagi truck singda nungna singba polam kayasu pusinba lemnari haina ranjina makha tana phongdorakli masida sangkhiba sales Manipur government na reimburse to tauragani hairi aduba hariba lambi asigi black topping gi sarukti thaurang asida yaude masidi BRO na tawgadabani su hairi BRO gi oina namthakiba lambi asi semnabagi sel leitabana government na hariba khongthang asi laurakpani haina ranjina makha tagi Nakalamuramda Rongmai Naga Youth Organization na hayang ahingdagi lambi asi semdabagi matangda matam kaktababan tawgani hariba sida TDC na sawali adabu lambi semada satpa gari singdadi cooperation pibinabasu mahakna appeal tawki Manipur government na sabsana tawjagadabani aduga akhoi TDC na paisa puthoga na tawgadaba nate Manipur government na semjagadabani turen ongriba sarukse masigi lebak yaudriba saruk menjanaba khonan masigi sarukse yaro gide paisa leite aduna upai sunglei leite haibane Manipur government na masi mateng pangjanba amadi haiba gari mayam satrisi satba yanaba haibasi leba haijanba or ngasai nung mayama hapsanba khosanba tawga motorable oiba lambi mo oinabagi damta works minister ngasi sabsana warema lauraga aikoida tawro thubada Sangyalaga engineers team sing aduga JCB pudna changba yaba khulai jingi puraga akhoi changnabagi chapsaba kanochi phirepsi leire Akanaba pawma fangbadagi Imphal East Police Commando gi team amana October gi tang ni panda Khongman Zone 5 ta thibu humagi thabak sathabada masana masabu UNLF ki Sergeant Major ni haijami ema fari hairi farbi adudi Khongman Zone 5 ta gi Kaisam Sanatoi Maitei alias Kanglei Park alias Ngobi alias Movi alias BCS or sai kuthamari apokpa ki zoi Maitei ni Ilbang Police Station na case malakot kre makata bu wahang pom satari haina Police Department ki PRO na thadorapa sirla mana khangalakli Maliam sin mathong na pangthong na bang mga si Manipur da so World Mental Health Day palon tawkre Dignity in Mental Health Psychological and Mental Health First Aid for All haiba timda palon tharamase lamfel pata leiba ima gi holda IMA gi holda Indian Psychiatric Society Manipur State Branch kalona Trained Nurses Association of Manipur India Manipur State Branch State Mental Health Authority Senior Actors Guild ga punna khusamnaduna singibani numinasi pungning wakhal gi laina da ahen mamiyeng sangba amadi masina maliam da piriba saithengi matangda miyamda khanganabagi padamda pangthokpani palon thoramasi ga mari lenana miyamda wafta hanana ba khongchen ama IMA hall dagi lamthaki Malem sima thungna mi million samri yangkhaidi pungning wakhal gi laina ga sagon adun hingli haina thoromasi de yakiba Indian Psychiatric Society Manipur State Branch ki Secretary Dr. R.K. Lenin na phongdoki loinana Manipur da house oriba tangdu laita da ki bibam thabak phangdaba ne singba problem kaya na maram oiraga Manipur da pungning wakhal gi laina oiraknaba asaba hiram ama oheli maramam oheli haina mangna makata ki Hakselamadi Yaifa Yumbal Minister DK Korung Thangna Ponging Wakhal ga mari lenaba laina sing nomanobagi hengal aliba segi yenglaga state government na landamasi da mental hospital ama linkhanaba thaurang lairi haina su lauthoki suicide tawbagi kanosidi mayam ama thokre jaga kudin da masi koy kari gino masi koy mental problem mental sickness si nomanobagi su hengal masi causes se kari de gino drug
अतई लाइब्रा अल्कोहलिक तक लाइब्रा नत्रगा थ्रेड लाइब्रा खोलिब्रा आई वरी सी हाइबद लोइरोय आई सोसाइटी थोइबा खोबा आई यामा थोखरे ngasige tharomasi Manipur State Legal Services Authority amasung all Manipur Nupi Marup anina puna sinduna mongsangai da leiba BB Paul Mental Development Home da supang thokre Tharamadu da Manipur State Legal Services Authority gi Member Secretary RK Memsa All Manipur Mental Handicapped Persons Welfare Organization gi President RK Ongbi Pramasiza Amadi All Manipur Nupi Marup ki President M Sakhi Devi na mathang sitna CBS President amasung Gates Oman oina sar yaki Manipur State Legal Services Authority ki Member Secretary RK Memsa na phongdokibada Physical Health maru oina khanba adamna mental health so khanna ba namit ase pangthokpani asigam angang sing da piba yaba legal aid so pinana ba honagani haina mahakna makhata ki Manipur Health Services da mental hospital natraga nursing home ama laibra haina hangnubasu Manipuri oinati laitri hairaki adubo yamathuna sananaba donor da proposal amadi thaba laikhre haina khumlaki haina memsa namaka taki Hozik laiba saising haiba ek singsiga adagi beneficial scheme singsiga mase koi na pulak koi team mama semjaraga koi paralegal volunteer sing aduga koi panel lawyer sing koi team mama semjaraga mase laiba issue singsi koi function daga mase da koi kamai to sige legal service authority ki makai jagi mating pangba yaba koi through process of law ko koi Tangai Padragadi, a set of Sutabani, Adu Mayam Miser, Kunsan Zaraga, Pisaki Haiba, comes again. PMGSY के तरह से PS की मखादा पैकेज नंबर 295 असी सही असिगी ओइना मरिरक रिटेंडर तौखरे मदि मरिरक सुब टेंडर असिदा खांगबरोलदगी तुई खोंग फाव कोब तौगदोरी अमदि हारिबा मफम असी यूनाइटेड कोकी लिबरेशन फ्रंट UKLF की डेजिग्नेटेड कैंप लेबा मफम नि हाइना लुब असिगे प्रोजेक्ट डायरेक्टर डैनियल थादौना चेरलमदा फोंगदोरकले सिंगी मरमदा करिसु खंगदबा तंपा की म्यूजिक सिंगदा टेंडर फावलगा मखोइदगी अतोप मियोय अमन अमुक कॉन्ट्रैक्ट लौरगा लंबी सेमलकपना मरम ओइदुना लंबी सिंग असिदा क्वालिटी लैतबगी ममी शाउना तारे अमदि मफम असिगी खुंजा सिंगना खुदोंग सादब मायुकनारे मरम असिना मफम असिदा थर्ड ग्रेड की कॉन्ट्रैक्टर सिंग लाकलगा सर्वे तौबमदि थबक पाइखतप याररोय हाइना लुप असिना फोंगदोरकली करिगुमा लुप की वाफम असि थवोइदुना कनागुमा थबक पाइखतनबा होनरलबदि मदर थोलप अफपदगी दाइटा गवर्नमेंट अमदि महिलानबा डिपार्टमेंट पुजगदबनि हाइनसो लुप असिना सेक्शन 1 सिंग थमलकली Manipur Legislative Assembly के Deputy Speaker M.K. Priso Simrena Right to Information RTI Act pu lana sijinadanaba appeal taukhre ngasi ZM holder Manipur Information Commission na senduna thas ki tangmang adagi satharliba RTI week ki losin ba ki thoramda wafamasi phongdokibani thoramada da athoiba mithung le lona sar yakiba Simrena makha tarduna government ki intention di RTI gi matiang na kari development paikaliba gi haibasi khangan baduni ek asibu lakaduri ba generation singna afaba maikaida sizinarkani haibagi thajaba phongdoki nase tharomaduda RTI week ki manung sanna pangthokiba quiz competition da mako matang tarakraba mahiru singda manamatom singya thoki ngase ke losin bagi tharomaduda landamasi da lairiba myoy sing mahiru amasung oza singna saruyaki The right to information haibasidi government na lotningai na teba government na kari paikhatribra haibasi phajana citizen mayam da khanganingeba aduna right to information si yamna sik tawramadi government sina thabaga simuk tawri ko praja gi magta individual gi magta aikhoi gi state gi magta country gi magta haina moina khaktoyeba yamna darkar leiba aduga nahakna khangjaningba madugumba point du natana aikhoi gi unnecessary oiba right to information act sisinaraga aikhoi misuse tawba duti aikhoi khara avoid tawba dabani Hokiba October Nipanda Upon Langthawal Love Langthawal Mantrikong Langthawal Singthak Singha Kabuyama Song Furama Kong Nambol Mapal ILPS Demand Committee na Sinduna Langthawal Mantrikong Mayaleka Community Holder
The Manipur Regulation of Non-Local People Bill lising taratarok ki maramda public discussion ama pangthokre haina committee asigi sirlaman hairi. Public discussion aduna ILPS ki matangda warif taruk laukiba kalunena warif singadu Manipur Additional Chief Secretary ki khotangda pishin khiba kalunena nauna semga doriba ILP bill da hapsin bina basu appeal tawrakli. Sorokhaibam Ramesorbu Kulai Pai Singna Fakiba Taudopu Yanaba Fong Doctona Nongdam Development Committee Nangasi Ayuk Tagi Hauki Bapun Munipunipangi Infal Ukrul Banamaram Oiraga Miyangi Punsida Jauna Kaiba Pikre Infal Ukrul Lambiki Mapam Kayada Ban Sokapa Singna Tolaktuna Lambi Tinki Asada Wok Kaiba Piki Adabo Police Personnel Singna Ban Sokapa Singbo Mapam Kayada Tankai Kiamadi Lambida Makata Nagari Satosa Sintawanki Nakala Muramda Lamlai Kendragi Manungsana Laiba Nongdam Langkaida Sorokhaibam Ramesurgi Yumgi Miwi Amasung Maika Yadongi Maira Paibi Imaiwil Singapulaga Lambi Tingduna Wakanifam Sataki Wakanifam Madrasar Yakiba Sorokhaibam Ramesurgi Loina Bina Maki Mapurababo Miabagi Menung Siyengduna Ataba Matamda Tadok Piro Haina Appeal Taurakli Panba Yaba Mana Senapati District Manungsana Laikot Kom Singmangdagi to sing Pabagi PMGSY Lambi Sembayaba Satpada Sorokhaibam Ramesur Kulai Pabimi Ohumna Tasiki Tarukin Midang da Fakibani Lunena Mabu Tador Naba Mailabas contractor de Senpam Piu Haina demand Taurokibani Hairi. Later Lara Tibas Alaga, Mapamrang the Moikaragi Paisakagi, the Pazalaga, Matoman Kangandana, a Koiba Wapam the Tahaliba Mamzu, Imumanung Puram Mamzu, Man pouring Anthony. Ako yung ngamde awaba mayam jay khang mga magtanan mayam day sagot piu hadanay kung jang bi samana khulai wa sijan mo paisa kharagi damak tabu mi bu ka sulai tana khalaga khulai wa sijan na ba yaro adana thadok piro haijini magi moi yana ba sinna jau ka su khang da bi jam jam na thabak subo mi bu moina khulai wa sijan na ba yaro haijini hajal ina hari jini Nakalaboromda Sorokhaibam Rameswa Fakiba Asiga Mari Lenana Lambi Asi Siam Sabaki Tabak Tauriba subcontractor Mongzam Pori Hanbana Maki Sinmi Rameswara Si KCP Pori Hanbagi Lupna Fabani Haibagi Wapam Ama Lagliba Si Yam Angapo Oi Lup Asiga Mahaka Kariguma Makal Amatagi Nungainata Bamadi Yanata Wafam Laki di Haina Tamlakli Lunana Nomagi Sara Tandana Tabak Suzariba Ramesorbu Lebak Miyami Kana Miyabagi Menung Siang Biduna Tadok Piro Haina So Apil Tawarkli Pakai Kipzen Amadi James Kipzen Jaulian Village Tagi Haiba Miwi and Isi Yauraga Masakang the Miwi Amaga Miwi Humna Fakibani Fakraba Matunda Yung Manungi Miwi Amadi Maile Nava Tabakshiga Maile Nava Miwi Singda Masakangdaba Mapangi number Amadagi phone Tauraga Masi KSB Pore Lupni Harakpasi Masi Tashengna Koi Naktabangam de Masi Koida Yam Nangakpa Taudomani Haibadi KSB Pore Luki Isinau Sing Asina Nasibauda Tabaksiki Maramda Ingonda Madi Tabak Yauriba Mioi Singda Tabaksiki Maramda Karigumba Shengi Natragana Karigumba Makoi Apambam Takoida Fongto Kibalate Amarom da Sorokhabam Ramesorbu, Tabuk Supamgi Kualadagi father and Pukibagi Taumbo, Loan Tinkraba, Maoist Communist Party Manipuna, Akarmamonda, Yanaba Fongdorkle, Mayum Makai Puba, Amzanaba Tabak Suzadiba Sinmi Singbo, Senzao Piba Singi Usin Oiduna, Sinmi Singbo, Punsibu, Mantik Nabasi, Taubigan Haina Amadi, Fakriba Sinmiasi, Miobaki Menusi Yangduna, Kodakatadok Piu Hainasu, Lubasig Standing Committee Coordinator, Comrade Kongyan. Mangang na thopasirlo amada appeal tawrakli karigumba athapa matam da sinmi asibu tekta kaidana thadok taba thoklagadi lup asina tumina leithok loi tangai fadragadi general strike yaun akan ba khongjang sing sangselapsu yai haina serolo sina section wasu thamlakli Hausi matanga swaida break amatang laujage Manipur mati malenga tongan tongan ba ipau single ne koi break ta gyamna thuna hanjarake impact news po meng ta dalebiko Radiant Tutorial Yumnam Lekai Imphal, run by well-experienced CBSE school teachers. Admission open for Class 9 and 10 CBSE Summative Assessment 2. Class starts on 6 October 2016. Class timing 4:40 p.m. to 7:40 p.m. Subjects offered: English, Mathematics, Science and Social Science. Features: regular unit tests, study materials, MCQ and study tour. Van service is also available. Manipur Poll 2017. Countdown begins now at Impact News. Meet the aspiring candidates, their challenges,
the issues, the complete picture. Monday to Thursday at 12 noon, only on Impact News. Aspiring candidates, we interview, you decide. Coming soon, only on Impact News. Registration Hauzare MCS 2016 की वाइवा बोसी की दमक मॉक इंटरव्यू याउबा स्पेशल इंटरव्यू कोचिंग की registration Hauzare October 9 दगी 13 फाउबा अयुकी पुंग 3 दगी अमा फाउबा एक्सपर्ट सिंगना इंटरव्यू टिप्स पीगनी लोइना मेंस माइ पाकलबा कैंडिडेट सिंगा इंटरेक्शन सु पांगथोकनी October 12 दगी 13 फाउबा अयुकी पुंग 9 दगी अमा फाउबा मॉक इंटरव्यू पांगथोकनी ngasi mal register tawbihoro registration की दमक proactive academy of competitive examinations Kwakaitel Imphal da contact tawbiu ब्रेक की मतुंग दा तरानोक सरी होसी मखादा पाउदा बिष्णुपुर डिस्ट्रिक्ट की मनुंग सन लाइरिबा तौपोपी प्रोजेक्ट कैनल मपालदा कॉमन इंफ्रास्ट्रक्चर फैसिलिटीज ऑफ होनी प्रोसेसिंग की मफम अमा साननब डिपार्टमेंट ऑफ कॉमर्स एंड इंडस्ट्रीज न सिंधुना उरिप युंग तमख्रे थौरम मदुदा कॉमर्स एंड इंडस्ट्रीज मिनिस्टर गोविंदास कोथौजम प्रिंसिपल सेक्रेटरी एल लाखेर आईएएस डिप्यूटी कमिश्नर बिष्णुपुर एम हरे कृष्णा आईएएस अमसुंग कॉमर्स एंड इंडस्ट्रीज की डायरेक्टर जॉन लांटिन खुमा आईएएस ना मथंग सिटना सेबगेस प्रेसिडेंट अमसुंग गेट्स ओनर सिंग ओइना सर याकी लोनेना तोंगान तोंगान ऑफिशियल सिंग म्यूजिक कयाना सर याकी MLA used to leave one party and join another party, and some MLAs also you have seen that some of the MLAs have also joined Congress party. It is not so important as such. No, how can it be? Because we are having 50 MLAs still now. We were having 51 MLA. Still now also we are having 50 MLAs. More MLAs are willing to join Congress party. So it makes no difference to us. BJP speaks lies wherever they went. Particularly the BJP leaders in Manipur, is they speaking any truth? So it is just a dream. More than 32 will have. संगनारब थिएटर डायरेक्टर हैसनाम कानाइलाना लेखिदबदा सेकुलर डेमोक्रेटिक अलायंस ऑफ मणिपुर की मिफममना लेखिद्रब ओजासिबो इकाई खुनब उतना मिनिट अनि तुमिन लेफ्टना अवा फोंगदोखरी हाइना अलायंस असिकी सेलोमना फोंगदोरकली पॉलिटिकल पार्टी अमदा हेक्ता द संगम याई अदमकपु यानब अमकी मखादा संगनि हाइना एक्स मिनिस्टर नोंगथोमम बिरेना फोंगदोखरे MLA की फमदा की रिजाइन तौकीबाबु थागत फोंगतोप ओइना महाप ओपकी थोरबा मया स्कूल सवाइजम लेरक कम्युनिटी हॉल दा पांगथोखरे प्रोग्रेसिव पीपल्स ऑफ या स्कूल नसेंदना पांगथोकीबा थोरम अदुदा एन बिरेना लमदम असिगी मियाम की अमसुंग लेबा की ओइबो वाफम खरद सौगतपा अमसुंग अयाबा पीबा ngamgadaba political party दा महक संगनि हाइकी निंगथौ पानबा लेबाक का चप मानन लैदिबा गवर्नमेंट असिना लमदम असिबु तंगदो लैताबा लमदम अमा पुरकपा ngamlaroi हाइबगी थाजबा लैबदगी MLA की फमदगी रिजाइन तौखिबनी हाइकी लेबाक थुगाइगदबा सिंगना क्वेश्चन लेरबा मतम सिदा एक्स आई मिनिस्टर नि हाइदुना फम कोन लेखिगदरा हाइना फोंगदोखी मेन मान तादबा मयाम मसिगी पेंदबदगी आई MLA याउना आई पार्टीसदगी थादोकपनी कांग्रेस पार्टी की वइना थोइदोना आई फत्तिना आई हाइबंगमोय पार्टी की आइडियोलॉजी पार्टी की वाखरलोल आई मदु आई हाइबंगमोय अदुगा मदुबु पाइरगा सिजिन्नरिबा कांगबुदुने मदुबु पाइरगा मदुगी ममिंगदा मदुगी नमादा प्रजा सिंगु अखोई गुंडाराज ने हुजिक तौरिसे गुंडाराज पुलिस चेक तौबुसे नोय कायदेनो अखोई अदैनि एस संतोकनरेबा हुजिक पूरा गुंडाराज ने कैनोम ने हुजिक तौरिसे हंदक तनलो कांग्रेस पार्टी द यारख्रबा ओइनाम एसएम कंस्टिट्युएंसी की MLA डॉक्टर आई बोहनबीबो ओइनाम नगर पंचायत की हान लेरमनबा कांग्रेस के काउंसिलर सिंगना तरान ओप की थरम मंगसी पंचायत असिग ऑफिस द पांगथोखरे MLA बो तरान ओप की थरम अदुदा हानगी मिनिस्टर YG10 नगर पंचायत असिग हानगी चेयरपर्सन ओबुदा मसुंग काउंसिलर मापन याउना चेयरपर्सन एन सनाहल सुसर याकी थरम अदुदा डॉक्टर आई बोहनबीना फोंगदोखिबदा लाकद्रबे असेंबली इलेक्शन असिद BJP न गवर्नमेंट पाइरबदी मणिपुर असि असुकी मतिक वागनी हाइबो वाफम सिंह थमकी चिलिनो चिलि कदि मछि ज्ञान ताबु मतम मोय मणिपुर करबा सरकार लागा मणिपुर सि इन तकदि हाइबो फ्लक्स लाइबक थिंगरगा BJP द सरकार पाहिन ने सिम थोकरि मणिपुर मरुवेना मणिपुर लेले भेरी मरुवेना मेखि याम वागनी हाइबो सि मसि आई याम कमुने नो बि वानाति हेत टु ने इन हाइजेलिस अदना मरम वरगा लाइबक कंची मणिपुर कंची हाइबो तारबदी BJP द चंगमना कानरोय कांग्रेस की आईडी मपांगन कलहनबा नतना ओइरोय हाइबो वाखलोन को डिसीजन बुदा
Andhra Assembly constituency के MLA Syam Kumar na ngarian lambi da malpobu gari satpa yaroi haiduna ngarang lambi asida phawraga lakpa gari mangabu nongbram mapada gari da ki pot sai singthanduna amadi gari driver sing kihan khanganba ki thawong satharkiba adu athoba matamda sengdorakadabani haina lambi asida sathok sisin thawriba malpobu gari driver singna khangalakle ngasi Andhra Assembly constituency ke manung sanna nongbram mayale kaida paumi sing unabada gari driver namarapam zentana haikibada ngaria lambi da malpoba gari satpa yadi haibasi hana laukthokkiba leibasu nate gari maramgi gari driver singbo aki akhang nanganduna gari dagi mal sing thalibano haibu wahung sing hanglaki ngarang ge thodok aduda gari ahumso MLA ge squad amasung worker singna amangata thogalamki haina zentana phongdokkibaglena gari singa aduda puriba mal singa adusu langthawal konungda tourist spot ama nauna semgat sagaliba asida season naba potchai ngaktane MLA Syam Kumar gi Assembly constituency ga marilena thabaksu amata nate maramaduna athaba matamda sengdok piro haina zentana makhatana phongdorki gari jingje lota thawalomda loina sali ngarialomda chatte makha tarakpada mana sum lakpada lambida mal haidor paje hana aikoi khul leikaina natragana mana media da khabar da kaida somda hairiba kaithe mambi road yairipok taba lambi sida dasakana man thana purga chatpa ya dekho te haiba athingba amata leitabida tension leibidagi mana nongoi kakthor ki diverging kidena sena gre squad na gai da bana suba aduga magi worker ne na toba angang manga trukna gari nungjen thugarakpa mana kari pendabagdi moina thugari ba mi jingduna kari pendabagi gari thugari no Joint Administrative Council of M2 amasung MGO gi JSC asigi matam sangna tangnaduna laklaba demand sing yauna puna point kuni thoi gi demand sing yawba serolama Manipuri Chief Minister Lepisan kri haina JSC asigi serolama na hairakle lenga asina thama matamda taliba demand sing asida mieng sangbiraktrabadi laliba October 16 tagi thabok leba strike yauna tongan ba khongjang kaya sangsilagani haina su sesinwa thamlakli tha asigi nipang gi numidangda waithau torong laubida leiba khola amada thokiba ningai sangdanaba gi thodok aduda laisram kadamjit phukiba leiti haina lekai gi miyamna sengdorakli paumi sing unabada waithau election campaign committee gi Camp Committee for Wainaba Sandra Amadi 32 Wang Kem Assembly Constituency gi Women Sub Committee gi Secretary Sorokhaibung Ongbi Memnaubi na hai Waithau Tronglaubi da Laisram Kadamjit na Stone Crushing gi khola ama thamlaga akoibada leiriba lekai miyamna yanindaba sana yunaiba gi thabak tawbiganu haina satpada ningai sangdanabagi wathok kharadi thoki adabu khana sainabadi yaukhide adabu aranba pawdi yimpham oiraga lekai miyamna Laisram Kadamjit amadi maki worker sing phurammi haina media gi khuthangda lakiba aranba pawne numit asida Thawal Police Station ga officer gi mangda miyam puna wari sanaduna thodo asigi matangda laikhai tanakiba laikrabani haina sorokhaba menawina sengdorakli akhoi sina sangsan gi matamda makhoi hana leiramba manungda leiramba ambela mani leirame si ta aroi bi thadan thodok ba khoi sokadrana chongthoknaba da tu sanaba ju mayam yawe aduga akhoi sangsan gi matamda leihori ba kangbu jingje moi masen makta da tu sanaba khosanaba mayam yawbase saida moi sombadi yai aduga tasena mak phuna ba saina ba phu ba karimta laidide Thawal Police lai osi lai masa magna sakhi ni mokoi da hangbira ka khangane koina kananta da karimta phugi ba sai gi ba masida kari ba thabak amata tawgide Thasiga tarike numidang punipan makhairum taba matana kairau makhan lekai da Muhammad Nasiruddin Alias Boboy gi election ga mari lenana meeting ama pangtholengai serekta mi sibi yaba thodok thoki ba adugi matangda Manipur da nungtigi phongliba pausi singda MI khana aran mamongda maral sirakpabu yanaba phongdok to ngasi kairau makting litan makhong market setta lamnam adungi yamlaba miyamna wakan inform satakre Kairau Kendra United Development Committee All Uruf Kairau Kiamgai Women's Development Association amasung Youth Unification Strengthened Association na puna sinduna satakiba wakan inform aduda sarya kiba Kairau Kendra Development Committee gi Secretary Muhammad Awas Khana phongdorpada MI Khan gi makhada leiba Kairau Makting Khul Committee kauba organization amana lamdam adomda board khoma yaroi haina lauthok liba adusu laibak thibani Namit adugi thodok aduda MI Khana maral sirak liba Kairau Makting Gram Panchayat ki Pradhan Zubair Khan Imphal East Commando gi SI Awas amadi Constable Rakibuddin miyai ahomasi maralaite namit aduda Constable Rakibuddin di police station da duty tawdan lei haina Awas na makha tarakli
याम पीसफुली डेमोक्रेटिक प्रोसेस होइबा मवोंगदा नसीरुद्दीन खान एलाइस बबोइना मागी कैमरा मीटिंग अमा तौबा लाकु मतमदा मिस्टर एमआई खाना नुमितुदा निशागी मयोक्ता लैरिबा नुपी सिंगबु निशागी मयोक्ता इखो एजिटेशन चची हाइबा मवोंगदा कौथोअगा बबोइगी लाइबा गाड़ी अमदी करी मागी इमुंग मनुंगना थुगाई खाइबा हाइरिबा पामदब थौदो अमा थोखी लाइबक थिबा थौदोक्तुदगी कननब होनरिबा मियोइबो माना मरान सिबसे अखोई प्रजाना पामदे अनडेमोक्रेटिक ओइबा याम एंटी सोशल ओइबा मवोंगदा चथरकबा से यानिंगदे मागिना तौरिबा थौवोंसिंग अदु यानिंगदे हाइबदुगी खोलाउगु लोइना ngasiगी सिडिन प्रोटेस्ट असे फमजबनी Manipur Kundaminariba Muslim Yang Kanbiduna MOBC, MOBDS, Amas Minority Directorate, Hariba Department Ahumasi, Say Naba Toktanaba, Tongan Tongana, Tambi Bagalunina, Tongan Director Amam Taminabasu, Manipur Minority Welfare Organization Appeal Torkli. Pasway Assembly Constituency, Sagalan Assembly Constituency, Amasung Uripok Assembly Constituency, Amadi Manipur Gimaru Oiba, Tong Singi Manung Ama Oriba, Naurem Tong, Paibok Tong Asigi, Ahan Batong Asi, Langagna, Semjin Bidana Ladiba Asi, Atamatamda, Semjin Binaba Pasway Kendra, Development Council na Appeal Torkli. Lakadur Bilising Tara Taret election asigi Mamangda BJP gi Center the Ladiba, Sarkar Amadi State Asi the Ladiba, Sarkar Anina, Framework Agreement asigi Mariksuma Warul Manipur Gimiamda, Kangan Gadapani Haina, Janata Dol United Manipur State na Presta, Serum the Kangalakli. State Institute of Journalism, DIPR, and Sindana Namitar in the Subna Satakadaba News Reporting basic course among us, Director IPR Sri Megas and Komamna, DRDA Conference Hall, Sanabad District Headquarter, the Haudokre. Sibgis Oina Wangaladuna, Sri Megasandrna, Megasandra Kongbam Nahaikibada, Ukrulda, Taukrabamatungda, Handakisina Taraga State Institute of Journalism na Singi District Singda, Journalism gi Sotam Course Pangtopasi, Anirak Suri Haiki. All Manipur Students Guardians Organization na hadak pangthokiba MPSC gi exam adu MPSC amadi government na hana pre-plan tawduna candidate kharagi interest da pangthokiba ni haina maral sidakli. Candidate listing amaga chama kuntrana exam thabada subnatagi nimitari nida evaluation tawraga exam haidopa si maram sade. Candidate singi paper sing amuk hana yengba galunena niyom sumne exam amuk hana haidoktrabadi organization sina PIL lama tharagani haina su Kangalakli. Zorin Film Production na ahan moina puthokpa ngasita khangle haina mingthon ma film Namoibung Sapram Lekai da leiba Nomaitem Bijoy Kumar gi yumda film for Manipur gi siamin El Sujakanta Sarmana CBS oina ngasi yepa thoni thoram pangthokre. Film asida El Prakash na direction pigani amadi N Zorin na producer ni. Board of Secondary Education Manipur Loba High School Living Certificate Examination Lisuni Tara Taret Thagadoriba Mahiru Singi Damakta Ahan Bus Level Delta HSLCE Lisuni Tara Taret Preparatory Mock Test Examination Ama Kwakatel Leba Delta Foundation Sinala Pangto Lagani Haina Foundation Asigi Seraman Hidakli Mathematics Science Amasung Social Science Subject Singda Pangto Kadoriba Test Asigi Makomatang Taraba Mahiru Singda Selgimana Yauna Momento Sing Pidana Kaikunagani Hainasu Seros Namakatarakli Miron Minipi Singda Biang Thamba Pradhan Mantri Suraksit Matriva Avian Masida gi Mori da Haudokre, Mori gi PhD da Nasida gi Haudoke mission Naduda, Bapamadugi, Mama Orekadoribi, Miron Minupi Humudra Taret na Lying Ki. Lying Badu the Doctor Singna, Mirolingi Matamda, Karamna, Sessin Gadagi Haibagi Pautak Sing Kayasu Piki, Aviana Sigimakada, Miro Labinupi Sing, Lying Bagi Tabakasi, Ta Kudingi, Pangtokanisu Haidi. Ngasi nong bagi sana bagi pau. Taramatay suba Manipur State Lekki ngasi sana ki balik match singda USA Kurai masung trao kwa katelani mai pakre. Tournament sing ngasi sana ki bakuntra tarulak suba match da USA Kurai ke sanaroi palmai rambo amadi yangko kai kilong anina match ki hobumanga suba masung maftra suba minute singda Panjal amam sanduna Sagobla United bu Panjal anisino da mai tiba piki bani. Sathariba Lik Tournament Asigi Kuntrataris Suba Metstana, Trau Kwakatel Nanet Nako, Namun Mapal bo Panjal Aniamada Mighty Papiki, Metsasida, Mai Pakraba Trau Kwakatelgi, Ngairiant Dagi, Lakpas Hanaroi,
ngakpigani Nigerian degi lakpa sandaroi Amos Nathalian Adisa amasung and Susil Anina nifumanga amasung mudrataruk suba minute singda panjal amam sankhibagalunina maithioraba nakun namun mapalgi amatangareba panjal aduna ts modumangol na match ki kumati suba minute sankhibani case ingwasa sing memorial trust ki setang makada all Manipur Football Association amfana siduna kumala paki astrotafta Saturday State League asigi hayeng sanagadaba ahan balikta klasa kaino amasung trukpu nambol ani subadana YPHU lalabung amasung SSU singjamai anina lamba taunanagani Taris by NEC Dr. Tiao Memorial Any Football Championship Thasik Taramanga Kuntar Paubada Arunachal Pradesh ki Naharlagunda Pantolagani Hairi All India Football Federation Gimi Makada Arunachal Pradesh Football Association amasung Government of Arunachal Pradesh ki Directorate of Sports Anina Kusam Naraga Puna Pangtokadaba Championship as Group A da Assam Mizoram Manipur amadi Meghalaya Group B dana Arunachal Pradesh Sikkim Nagaland amadi Tripura hariba team sing asina league match sing da lamba taunaragani Manipur ki ahan league match thas ki tara turukta Assam ga lamba taunaragani haina Amfa ki General Secretary na khangalakli Mari Subasta level open CS tournament ki ngasi manga sub round sanaba loikre tournament ase ki ngasi manga sub round sanaba loiki ba phawbada L Lal Gopal na point mari makhai phanglaga mangjil thadana chatli ait Jeki and Bankim Govin Luang ait Somakanta amasung kai Sanjoy hariba sandaroi banga asina point mari phanglaga matung inari Manipur CS Association ni meng makhada CS Club New Thombotong na sinuna thas gi nipane gi Saturday ba tournament asida CS sandaroi ni putarukna Swiss League round taris sanagadaba tournament asida athoi hen tanari hayeng Saturday ba CS tournament asigi taruk sub round sanagani Saliba sayese ke nabe matara mathode ke tara manga fab Uttar Pradesh ki Azamgarh da kuntratralak suba junior national kho championship pangtolagani hairi championship aduda saru yaruna ba Manipur amateur kho association ki team semnana ba trial selection ama thasu ki tarani thoi ek pung thare taba matamda basu ground khabok da pangtolagani state association asida athlete tauraba unit singna nupi masa masinu pamasagi kho sadaroi singna trial selection asida saru yaruna ba khangalakli Manipur University Inter-College Men's and Women's Archery Tournament ngasidagi Regional College Lilong Sajing da Haukre Manipur University Sports Committee gi miang makhada Regional College Lilong Sajing na yumbu oiduna pangthok leba tournament asigi Indian round da nupa sanaroi taret amasung nupi sanaroi taret na saru yabagalunena recap round da nupa sanaroi manga amasung nupi sanaroi am aduga compound round da na nupa sanaroi anina saru yari Manipur University ki Assistant Director of Sports H. Pradeep, Royal Academy Oinam ki Principal I. Zogeswar amasung Regional College Governing Body ki President I. Samu Galunena Lamdamasigi Archery Masanagi Thabak Thorum Kayada Thau Puri Bami Kayana Ngasigi Haudokiba Tournament Asigi Haudobagi Thorum da Saruyaki Hauzi Arubada Maruba Mana Pizari Manipur University da Mahi Tama Sadul Tribe ki Mahiroi Singna University asida Mahi Tamlaroi haiduna University thadokre Lambi Semjin Bidabagi Mayokta Rongmai Naga Youth Organization Manipurna Ayung Yaidagi National Highway number Kuntra Taret Infal Jiribam Lambi Matam Kaptana Banau Thokre National Highway Kuntra Taret in Makru Thong Mayada Paunaba Yadaba Lambi Asi Semjin Nabaki Manipur Government Hazaba PA Haina TBC na Fongdorali Manipur da so World Mental Health Day pangthokre state asida so mental hospital ama lingkhat na bathaurang lai haina health minister Korung Than lauthokre amasong Manipur Legislative Assembly ki Deputy Speaker Priso Simrena Right to Information Act ko lana sizinadana ba appeal tawrakli